ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡ ꯎꯅꯕꯗ ꯑꯉꯥꯡ ꯍꯤꯡꯍꯧꯔꯒ ꯃꯃꯥ ꯂꯩꯈꯤꯗꯕ ꯑꯁꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯊꯧꯁꯥꯗꯕꯗꯒꯤ ꯊꯣꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ JACꯅ ꯁꯤꯟꯗꯨꯅ ꯇꯦꯛꯆꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯀꯦꯟꯗꯜ ꯊꯥꯟꯗꯨꯅ ꯊꯧꯅꯤꯈ꯭ꯔꯦ꯫ ꯀꯦꯟꯗꯜ ꯊꯥꯟꯗꯨꯅ ꯊꯧꯅꯤꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ JAC ꯑꯦꯒꯦꯟꯁ ꯀꯤꯂꯤꯡ ꯑꯣꯐ ꯈꯥꯡꯉꯦꯝꯕꯝ ꯅꯤꯡꯉꯣꯜ ꯃꯥꯏꯕꯝ ꯑꯣꯡꯕꯤ ꯁꯃꯤꯇꯥ ꯑꯣꯐ ꯇꯦꯛꯆꯝꯒꯤ ꯆꯤꯌꯔꯃꯦꯟ ꯈꯨꯟꯗꯣꯡꯕꯝ ꯃꯦꯔꯥꯇꯣꯝꯕꯤ ꯂꯩꯃꯅ ꯍꯥꯏꯈꯤꯕꯗ ꯁꯃꯤꯇꯥꯅ ꯂꯩꯈꯤꯗꯕ ꯉꯁꯤꯒ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯛꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯃꯤꯇꯥꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯨꯕ ꯉꯝꯅꯕ ꯉꯁꯤ ꯑꯁꯤ JACꯅ ꯀꯦꯟꯗꯜ ꯀꯠꯇꯨꯅ ꯊꯧꯅꯤꯖꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠ ꯃꯤꯐꯝ ꯀꯌꯥ ꯐꯝꯈ꯭ꯔꯦ, ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯨ ꯎꯅꯗꯨꯅ ꯑꯃꯗꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ JACꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ JACꯒꯤ ꯗꯤꯃꯥꯟꯁꯤꯡ ꯇꯥꯕꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯄꯥꯏꯈꯠꯄꯤꯔꯛꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯁꯨ ꯌꯥꯏ꯫ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯃꯤꯇꯥꯒꯤ ꯃꯤꯁꯤ ꯌꯥꯅꯤꯡꯗꯦ, ꯑꯊꯨꯕꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯤꯌꯨ, ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡꯁꯨ ꯂꯥꯎꯈꯤ꯫ Samitagi misi athubada inquiry we want justice Samitagi misi athubada inquiry we want justice mayay lakaida khangembam ningon maibam ongbi samitana hokibetang ponipandagi masiga thana numin mangani nagi Leikhidabagi horonga mari leinana masi teksa mayay lakai samitagi misi asida semkiba JACna da sinjariba masigi life kagi mayrakatba asigi thoram asi sengna hairada hairiba akoigi isa samitana singamdana lairamlenda chatkibado ngasidi akoina mahaku nisingboina mahaki condolence amaga loinana ngasi akoigi texamda lairiba JAC ga kusamna duna maira baidi club amadi atoba topatagi lengdi da iba ima agency na loinana ngasidi akoina pangthokjariba akoigi maira katpagi thoram ase akoina Leikhidaba isa adugi damakta magi thawaina kitang oirasu santi phangatgi damakta isagi mafamda akoina ngasi maira asi kasabani loina na ngasi phawbada akoina nahandagi chatharagiba akoigi khongjang education akoi sikena protest hamdana amadi mari lainaba medical director dagi any DC dagi akoina changsanjara iba CMO adagi tasengna akoi governor phawbada akoigi DC gi kuthangda akoigi memorandum pisangiba se akoina pamiba memorandum gi pandam sing asigi manungda aikoina thabakta karigumba ngasi noni isi phawbusida karigumba onthorokta taragadi akoi sidagi henba makhata ba akanba akoi khongjang kaya chathadana akoigi achumba wayalado akoi phangnanaba honanab gidamakta akoi ngasi thawna lingjen manana akoi leptana akoi mathangda kari agitation tawsige haibado akoi khanaraba matungda akoi hayeng hangsitagi akoi akanba khongjang se akoina pijagriba memorandum adugi pandamdo akoi lokhalakta taragadi akoi hena mase akanba khongjang changsandana Manipurda lairiba imai bel sing club sansan kudimana mase mateng pangbiu loina asigumlaba aikoigi yamna thamoi soba nupi oibi ki khunaida aduki mati angang unabada Leikhidaba aikoigi isa ase masigi atama santi oinabagi damaktani ngasi aikoina maira kasariba se maramaduna aikoina taliba demand sing ase aikoigi mari lainaba medical gi official singna mase yamna athuba matamda aikoigi inquiry chathabidana akoigi achumba wayalado phanghanbiu haidana aikoigi JAC gi maikaidagi aikoigi hanna akoi haijari maramdi kagino haibda aikoi tasengna akoi governor da so akoi pungning singsinjari medical director da so akoi pungning ase singsinjari athuba matamda masigi asengba aikoigi justice ado phanghanbiu